ꯑꯁꯥꯝꯗ ꯆꯣꯏꯖꯥꯏꯅ ꯇꯥꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯁꯤꯗ ꯀꯂꯦꯛꯇꯤꯕ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯤꯡ ꯂꯩꯕ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯑꯃꯤꯗꯣꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨ ꯑꯃꯤꯗꯣ ꯑꯁꯤ ꯁꯨꯞꯅꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯇ ꯅꯠꯆꯗꯦ ꯃꯁꯤꯗꯤ ꯏꯍꯧ ꯑꯃꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯍꯧ ꯑꯁꯥꯝꯗ ꯆꯣꯏꯖꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯏꯐꯨꯔꯨꯞ ꯑꯁꯤꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯃꯤꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯀꯔꯤꯒꯤꯗꯃꯛ ꯑꯃꯤꯗꯣ ꯁꯦꯝꯈꯤꯕꯅꯣ ꯁꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯝꯒꯅꯤ ꯋꯥꯍꯪꯁꯦ ꯃꯁꯤꯁꯤꯒ ꯄꯣꯏꯟꯠ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯝꯂꯞꯅ ꯑꯍꯥꯟꯕꯗ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯇꯦꯂꯦꯟ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯑꯣꯏꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯣꯔꯠꯁ ꯀꯜꯆꯔꯦꯜ ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯌꯃꯦꯟꯠꯒꯤ ꯂꯝꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯁꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯃꯩꯇꯩ ꯅꯍꯥꯁꯤꯡꯒꯤꯗꯃꯛ ꯃꯇꯤꯡ ꯂꯩꯕ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯔꯥꯛꯅꯗꯨꯅ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯍꯥ ꯀꯌꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯃꯥꯏꯑꯣꯟ ꯆꯨꯅꯅꯕ ꯍꯣꯠꯅꯕ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯏꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯖꯕ ꯃꯩꯇꯩ ꯅꯍꯥꯁꯤꯡꯕꯨ ꯁꯦꯝꯒꯠꯇꯨꯅ ꯃꯥꯅ ꯍꯩꯖꯕ ꯍꯤꯔꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯅꯍꯥꯁꯤꯡꯕꯨ ꯁꯦꯝꯒꯠꯄ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯑꯃꯤꯗꯣꯒꯤ ꯄꯥꯟꯗꯝ ꯍꯥꯏꯒꯗ꯭ꯔꯥ ꯚꯤꯖꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯅꯤ ꯃꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯊꯤꯝ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖꯦꯁ ꯑꯦꯟड opportunities for Manipuri youth in Assam ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯍꯩꯔꯕ ꯑꯣꯖꯥ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯇꯤꯟꯕꯤꯔꯤ ꯃꯈꯣꯏꯗꯒꯤꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯒꯅꯤ ꯃꯈꯣꯏꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥ ꯇꯥꯕꯤꯖꯔꯤ ꯑꯃꯤꯗꯣ ꯑꯁꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯁꯦꯝꯖꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦ ꯑꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯄꯥꯟꯗꯝꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯀꯤꯅꯣꯠꯀꯤ ꯋꯥꯐꯝꯁꯤ ꯃꯈꯥ ꯂꯣꯏꯁꯤꯟꯖꯔꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯤꯗꯣꯅ ꯂꯤꯡꯈꯠꯂꯛꯏꯕ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯑꯩꯅ ꯍꯩꯅꯗꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯏꯁꯥꯃꯛꯁꯨ ꯀꯃꯟꯒꯥꯗ ꯂꯩꯖꯗꯨꯅ ꯀꯃꯟꯒꯥꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯃꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯀ꯭ꯂꯕ ꯑꯃꯈꯛ ꯂꯤꯡꯈꯠꯆꯔꯤ ꯌꯨꯠ ꯀ꯭ꯂꯕ ꯀꯃꯔꯪꯒꯥ ꯍꯥꯏꯗꯨꯅ ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯦꯔꯣꯝꯗꯒꯤ ꯍꯧꯗꯣꯛꯆꯈꯤꯕꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 8 ꯍꯧꯗꯣꯛꯆꯈꯤꯕꯅꯤ ꯑꯩꯁꯨ ꯀꯦꯔꯣꯝꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤ ꯂꯤꯡꯈꯠꯆꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯄꯅꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯖꯔꯤ Challenges and opportunities for Manipuri youth in Assam. Masi ngasigi akoina hujik leiriba ngasigi context da maroina India gi context da jinaga su hujik youth sing se pre and post covid ani makta 100 to 50% koigi youth sing da mental health ki problem lei masigi maroi maram sing di employment ki aduga gi tongan ba koigi job opportunities pangakta unemployed youths ki masing yam khalakpa aduni skill generate to bongam da wasim makhal mayam khagna mental health ki problem lakpa aduna maram oiraga saigi haibi kiba nisagi ipakta torokpa tongan ba akoi gi pitta balambi sing da chaksil lakpagi
frustration wangbaduna admai tawduna thingnari masi akoigi manipuri gi context su asami manipuri context su akoina lakta lejabani na uba phangi masi gi jam chawba akoigi frustration youth akoigi maruina 18 dagi 30 gi 28 30 gi manung da leiriba sahi matang da leiriba youth singda masi gi achawba challenges amkha akoina phangadaba nate aduga opportunity di leitaba nate lei adu challenges yana akoi mutan yengminam sani masi challenges phangadaba nate aduna ngasai gi ami doga su akoi wadi sanajabada ami dogi phajaba pandam yamna sirisina ngasai gi mayam ga manadaba top mong amada kunai gi thobok tawning apam baduna ami do se lakmani bakoi gi pandam se yam phajari sina ngasai gi haiba akoi gi lambi lamukna ba youth singsida se akoi gi sports ta pamba singdo mataw karamna adugi lamdu ga chatkani haibana chinbagi aidi moida mind pusap bibiba adugi akoi thabak phangdraga kangau na lebu singda kudamana entrepreneurship ta kamaina mai ujinba yani natragana skill development kamai porakani haibana chinbagi matangda ojinba yabagi adugi yam phajaba pandamanga korana ami dose lak pasina sagi laini ba koi opportunities se koi soidana koi grab to hosi madu koi na loksin na ko no bagi takai padabu lay aduna dosilak pada mayam su matam su koi ge cha su yaw program ni na ayam samna tension jara pada aina ami do ta thamjani ba apil se matam yoina area dai koi na chatlaga youth singa interact to awareness pibagi mase tangai padabu lay do natragadi koi cham na koi youth ta ko support to ne na leiragadi masigi pandam dagi ka thayai negani aduna youth ta koi empowerment to bugi to koi matam khara manga su manga madugi do matam da ho hom khaidoga to bugi tanai padabu lay kudam moina sports ta kana gumba ngang sing cheninge hujikti sports hanaraga tuna aidi mericom gumba punama koini habanate adun sports ta su mari punsi hingba yabugi lambi manipur sports university lai झांसी दा मलई गुवाहाटी की सोनापुर दसु स्पोर्ट्स की एकेडमी ले मसिगा तमगदी स्पोर्ट्स दा मा ग्रेजुएशन मास्टर लौदना अदुगी नमदु गदुमा लाइफ अबगी थबक फजगरनी असमाई तौदना अवेयरनेस पीबगी तनाई फदब ले अदुगी अखोइगी एंटी ड्रग कैंपेन से तनाई फदब ले मरमदि कुलक त हुजे अंगांग नारोन सिंग मसिंग यामना अखोइगी निशागी पाक तमरोइना ड्रग्स एडिक्शन से हजिक तैकोना जेंजबदा योनमना अतोप कांगुमना योली कांगुमना कांगुपनी गना अदुगा मसिगी मेन एडिक्शन से अकोइना कोर्ट लेबिना उफंगी मसिगी अको मिते मचाना चाम द हुमुत्रा दी ड्रग्स सिना कसार सिदा ड्रग्स सिना बसे अकोइना ओया 70% अदा मसिगी मतांगा सो कोइ तंगाई फदना कोइ एंटी ड्रग कैंपेन सिमसु होदोपुगी तंगाई फदब लई अदुगा Sunjarakosida amido kuina sang hingdana lamdam sigi youth singda ahenba thaunaling jen piraga yamna takhot pa khunayam ko guminasi hai thamjage adu huji aina paidagi jita jawbam karna paidagi aina chingnari base kasai phom lai do khan khalami huji ekoi da leiri ba koi gi challenges sem na khaduk minasi aw associate official language spirit kre maitai lona larik tamba ya agre ya kero da asam da dei tongan ba development policy mayam khak se होरेन ओजाना जो सोइजना फन बिरगनी कोइगी असम सरकार ना बीजेपी सरकार असम सरकार सना जिके रुपा हॉस्टल साना करोड़ 1.5 करोड़ की स्कीम असमाई तौदना कोइगी मयाम दी पिरक खड़या लूरी बदी मसी इंप्लीमेंट तौदे से कनानो यूथ हाई बजुत सिगी कंडीशन जे करिनो हाई बसे जाम चौबा वांग गुदम मखमी मसे मयाम ना तंग खंथा मिनरगा थबक तौमिनसी हाइबो थमजरगा पदी मखथा थैंक यू Assam Manipuri Youth Development Organization की मांगी aim and objection दा development organization की वाखलोन हाइबती development करम बहिरम दा culture education अमदी sports especially हाइर बाहुम सिदा base ओलगी मोंग ओइना एना हाउसे हौसिकी मतमदा इकुई कुई तबदा सही अनि अहुम सिगी मनंगा
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯐꯣꯔꯝ ꯇꯧꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯋꯥꯈꯜꯂꯣꯟꯗꯤ ꯄꯨꯝꯅꯃꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯔꯛꯄ ꯉꯥꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯦꯝꯕ ꯂꯦꯞꯇ꯭ꯔꯤ organization khangde any NGOs khangde punamak samaj ki yaifalabagi damakta khallaga tawunga tani adubo ai wakhulona haujabadi masi mina ubada unity leitabagi mawong ama aimona feel tawjai unity leiramagadi hariba potse amakhatta da subsalamgadra aina khale anyway mi ai khut sabu ka manate haiba kumadana adugi wakhalon da laujaraga ngasi amushu kharani mamangda ina social media da ujabada hariba amido hariba potsi seba matamda mai khoi wakhalon khara su aina uba phangba matamdu leina khanjaki adudi development organization asi particularly kari kari da based orga to bono ha ko dum akoi nomenclatures da mamin sida panbo oiragadi like culture natragana sports natragana education natraga ahum subsen bada high particular akoina chatha ga to riba punamakti impossible na ne khali akoina punamak development tau koina bagi damakta aikoina hona baise adu khara makhidi oini adu aikoina maru oina changchan gada basi masi kari kari dano hagududi already khallaga thoklapani na madu nomenclature da hai mamin sida yawhani bari masi ahan gada miyam da oina ai masi agi confusion se clear to birana bagi damakta kaigumba ai wafam masi लक्षण भी याब्रा नत्रगना यादब्रा हाबिदुसु थाबिबा कसु कायते को अनि सुदा आई सामक मिया मांगदा खरा गजि इंट्रोडक्शन ओइना आई कल्चर दा लेजबनी हौजे सुनाई जोराबुल हारिबा लंगदम ऐसा पुंगना फमलम अदुदा चिंगलेन सिंगा मेमोरियल वेलफेयर सोसाइटी हाइदना एनजीओ मा फॉर्म तौजरगा मधुगी मखादा कल्चरल यूनिट अमा होइना मणिपुरी कल्चरल आर्ट एंड रिसर्च सेंटर असम हाइदना एकोइना सेंटर कल्चरल सेंटर अमगा एकोइना फॉर्म तौजरगा लेजरी मसी होखिबा 2023 दगी एकोइना एस्टैब्लिश तौखिबनी मथंग मथंग होइना सही अनि सुना एकोइ एकेडमिक सेशन कल्चर गमरी लेना डांस अमदी नृत्य संगीतन द बेस तौरगा अखोइना हारिबा एकेडमिक सेशन नसी चथजरपनी मरम अदुना हारिबा मफम अदुदा आई सामक्से गुरु ओइना लेजरे अदुगा पेरेंट बॉडी ओइबा चिंगलेन सिंगा मेमोरियल वेलफेयर सोसाइटी अदुगी जनरल सेक्रेटरी ओइना फा पुजरीबनी कल्चर सिगी मरमदा एहाना शोथरिबा challenges and opportunities nasi team sing mari leina ba wafam amani katan thamjaroge challenges हायगदी अखोगी मणिपुरी कल्चर माइके पुनमक्ता डेवलप ओइदबा यादबनी कल्चर सी डेवलप ओइद्रगदी अमु अखोगी मैतेगी सकता पदामु मसी सोथा गरदौल बरमदुना हौसिकी कल्चर से कल्चर तौगदब मी से थोकलते आइना फील्ड लेजबगी आइना खंजबनी थोकलगसु इंटरेस्ट ओइदबा मरु ओइना हौसि हौसिता लाइरबा सेलगी इनकम लेजदबा इमु मनु लाइरिक लेसुदा खरा थवा यावदबा अंगांसी मसी कल्चर ओइना अयामना मसी चंगई लाइरिक लेसु मांग
ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯀꯜꯆꯔ ꯇꯧꯔꯒ ꯀꯔꯤ ꯗꯦꯚꯂꯞ ꯑꯣꯏꯒꯗꯕꯅꯣ ꯑꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯦ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯌꯥꯎꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯪ ꯍꯩꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯣꯏꯔꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯀꯜꯆꯔ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯏꯟꯈꯠꯄꯤꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕꯤꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕ ꯃꯁꯤ ꯆꯪꯉꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯑꯃ ꯑꯩ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯜꯆꯔꯦꯜ ꯌꯨꯅꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯁꯤꯗꯒꯤ ꯄꯩꯁా ꯇꯥꯟꯗꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯒꯤ ꯑꯩ ꯄ꯭ꯔꯣꯐꯤꯇꯦꯕꯜꯒꯤ ꯃꯑꯣꯡꯗ ꯑꯩ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯀꯜꯆꯔ ꯃꯨꯊꯔꯛꯂꯕ ꯀꯜꯆꯔꯁꯦ ꯌꯣꯛꯈꯠꯅꯕꯒꯤ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯍꯧꯖꯤꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯉꯥꯛꯅ ꯂꯩꯖꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯪ ꯍꯩꯇ꯭ꯔꯒꯁꯨ ꯂꯩꯖꯔꯤꯕ ꯈꯔ ꯈꯛꯁꯦ ꯃꯤꯌꯥꯝꯗ ꯊꯅꯝꯒꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯊꯅꯝꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯂꯤꯡꯈꯠꯆꯈꯤꯕꯅꯤ ꯆꯠꯊꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯃꯤꯗꯣꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯄꯤꯜ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯖꯣꯔꯥꯒꯨꯟꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯒꯨꯝꯅ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯊꯦꯡꯅꯕꯤꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯁꯨ ꯍꯥꯏꯔꯤꯕ ꯑꯃꯤꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯕ ꯀꯔꯤ ꯃꯈꯣꯏꯗ ꯁꯖꯦꯁꯟ ꯄꯤꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕꯅꯆꯤꯡꯕ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯃꯤꯗꯣꯕꯨ ꯄꯨꯔꯤꯕ ꯉꯁꯤꯒꯤ ꯆꯣꯡꯊꯣꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯁꯤꯃ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯕꯁꯦ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯜꯆꯔꯗ ꯑꯍꯥꯟꯕꯃꯛꯇ इज्जत जावे दुई मथंगा अल्टीमेटली इज्जत लेरबनीना मागी सोयना लाकनी हुई गवर्नमेंट की साइड की होगा मयाम फंगम थोको मयाम मा ओजासिंग खंग हैर ओजासिंग नसु हेना खंगबिरि दुनी मिनिस्ट्री ऑफ कल्चर दगी लौथोकपा याबा मयाम मा लेख्रे मसी पुनमक्सी अइखोइना मांगजौना कनागुम आइदि ममांगा लेरमदबनिना मदुगी लंबी तो अइखोइना थीरगा चटपद यामना खुलोंग थीनिंगाय ओइबा यामना थेंगे अइ इसामक्सु चाही अहुम फारगसु मदुगी सेंट्रल नत्रगना स्टेट की ओइबा करिगुंबा खुलोंग साबा मा लौबा ngamdri मरमदुना angang sing sungsoi sudana siga thawai yawargati mayam na mateng pagpiragati government ki oiba opportunities mayam ama lei haibasisu ayana thamjage mathanda aroi boina yamna sangna ngangjararoi aroi bada keynote ki address ta angang sing okogi isa sadana regdi अखोई थबक थीबगी मतंग असिदा आइगी वाखलोना अखोइना गवर्नमेंट जॉब तमा तानना लेरगदी गवर्नमेंट जॉब से पुनमकिदी पॉसिबल ओइते हाइना इना खंजरगा मसिगी अमत्ता ओबे वाखलोंदी एनी थबकता युंगी इंखोलगी थबक खंते लेकाई खंते अई इसागी ओबा थबकता करिगुमा ममोन चंगबा तारगदी मदुदा सुम मसागी कैरियर सेम याय यामना लाइना मरमदुना हौसिकी नारोन सिदा वर्क कल्चर से थमसी थमनसी असिमक थमजरगा नसिगी अमिदोना पाइखल इबा
ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁꯥꯝꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯈꯟꯅꯔꯝꯒꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯦꯀꯣ ꯁꯝꯅ ꯍꯥꯏꯕꯗ ꯁꯥꯇ꯭ꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯤꯗꯥ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯤꯗꯣꯁꯦ ꯑꯁꯤꯒ ꯑꯃꯤꯗꯣꯁꯤꯒ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯍꯩ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯃꯤꯗꯣꯁꯦ ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯥꯎꯈꯠꯄꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯒꯤꯗꯃꯛꯇ ꯐꯣꯔꯝ ꯑꯣꯏꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯤꯗꯁꯨ ꯑꯦꯁꯄꯦꯛ ꯃꯌꯥꯝ ꯂꯩꯌꯦꯕ ꯀꯜꯆꯔꯗ ꯑꯣꯏꯕ ꯌꯥꯏ ꯂꯤꯇꯔꯦꯆꯔꯗ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯖꯒꯣꯏ ꯏꯁꯩꯗ ꯑꯣꯏꯕ ꯌꯥꯏ ꯑꯁꯤꯒ ꯀꯩꯅꯣ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡꯁꯤꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯤꯇꯔꯦꯆꯔꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯂꯩꯔꯦ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯑꯃꯤꯗꯣꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯠ ꯌꯥꯎꯔꯕꯅꯦꯕꯀꯣ ꯌꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯊꯣꯛꯂꯛꯏꯕ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯌꯨꯠꯇ ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯕꯠ ꯑꯁꯥꯝꯗꯗꯤ ꯇꯥꯕ ꯐꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯩꯇꯩꯗꯀꯣ ꯁꯣ ꯑꯃꯤꯗꯣꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯠꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯒꯁꯨ ꯌꯨꯠꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯅꯔꯖꯦꯇꯤक ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯛꯄꯗꯒꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯊꯣꯛꯄ ꯑꯗꯨꯒ ꯃꯦꯟ ꯄꯥꯋꯔ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯁꯟꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒ ꯏꯌꯥꯝꯕ ꯅꯤꯜꯀꯥꯟꯇ ꯍꯣꯏ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯑꯃꯤꯗꯣꯒꯤ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤꯡ ꯁꯝꯅ ꯍꯥꯏꯕꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯔꯕ ꯐꯤꯜꯗ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯁꯤꯡꯗ ꯋꯦꯜ ꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯌꯨꯠꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯣꯛꯂꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤꯅ ꯍꯥꯏꯗꯤ ꯊꯥꯒꯠꯇꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯂꯧꯒꯗꯕꯅꯦꯕ ꯑꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯁꯄꯦꯛꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯍꯥꯏꯖꯔꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯖꯔꯅꯤ ꯑꯗꯨꯕꯨ ꯏꯟ ꯖꯦꯅꯔꯦꯜ ꯑꯣꯚꯔꯚ꯭ꯌꯨ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥ ꯁꯣꯁꯥꯏꯇꯤꯁꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗꯒꯤ ꯏꯄꯥꯗ ꯇꯥꯎꯔꯕ ꯂꯝꯃꯥꯡꯅꯔꯕ ꯑꯩꯈꯣꯏ ꯌꯨꯠꯁ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯝ ꯀꯩꯅꯣꯗꯁꯨ ꯑꯃꯤꯗꯨꯗꯁꯨ ꯑꯩꯅ ꯀꯩꯅꯣ ꯄꯤꯅꯤꯡꯕꯁꯤꯗꯤ ꯁꯖꯦꯁꯟ ꯑꯃ ꯄꯤꯅꯤꯡꯕꯁꯤꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯣꯝꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯤꯗꯣꯁꯦ ꯃꯣꯏꯗꯨꯒꯤ ꯄꯥꯔꯠ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏ ꯁꯦꯜꯐ ꯔꯤꯂꯥꯌꯟꯁ ꯑꯣꯏꯕ ꯁꯦꯜꯐ ꯗꯦꯕꯂꯞꯃꯦꯟ ꯏꯁꯥꯗꯒꯤ ꯍꯥꯟꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯎꯈꯠꯁꯤꯒꯦ ꯑꯗꯨꯗꯒꯤ ꯂꯝꯃꯥꯡꯅ ꯂꯩꯔꯤꯕ ꯈꯨꯜꯂꯛꯀꯤ ꯅꯍꯥꯔꯣꯜ ꯑꯃꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯗꯤꯁꯤꯄ꯭ꯂꯤन ꯇꯥꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯃꯥꯏꯅ ꯆꯂꯥꯏꯒꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯔꯤ ꯀꯔꯤ ꯚꯦꯂꯨꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯊꯤꯛꯁ ꯑꯁꯤꯁꯤꯅ ꯏꯁꯥꯗꯁꯨ ꯁꯦꯜꯐ ꯗꯦꯕꯂꯞ ꯑꯣꯏꯌꯦꯕꯀꯣ ꯄꯔꯁꯣꯅꯦꯜꯂꯤ ꯗꯦꯕꯂꯞꯃꯦꯟꯁꯨ ꯌꯥꯝ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯔꯒꯗꯤ ꯌꯥꯝ ꯐꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯤꯜꯀꯥꯟꯇꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥ ꯇꯥꯖꯩ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔꯠ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗꯣꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯗꯅꯀꯣ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯋꯥꯗꯤ ꯃꯈꯥ ꯁꯥꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯗ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯗꯣꯅ ꯇꯧꯕ ꯌꯥꯕ ꯈꯣꯡꯊꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯤ ꯑꯗꯨꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯤꯗꯣꯁꯦ ꯄꯨꯟꯁꯤ ꯁꯥꯡꯕ ꯑꯗꯨꯒ ꯌꯥꯝꯅ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯇꯦꯡ ꯂꯩꯔꯕ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯁꯦ ꯈꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯁꯤꯡ ꯂꯩꯇꯅ ꯌꯥꯝꯈꯠꯂꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝꯕ ꯐꯩ ꯃꯔꯝꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯇꯩ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯌꯦꯡꯕꯗ ꯄꯨꯊꯛ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤ ꯑꯁꯤꯃ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯔꯦ ꯍꯥꯏꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯃꯥꯏꯀꯩꯗ ꯄꯨꯊꯕ ꯉꯥꯛꯇ ꯁꯣꯟꯊꯕ ꯉꯥꯛꯇ ꯂꯩꯕꯅꯤꯅ
ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩꯖꯩ ऑर्गेनाइजेशन में कोई रगदी कोई फजना थक्सी खासी डिसिप्लिन नाइने चमिन बताई अइने लोरे अइ ऑर्गेनाइजेशन से लोरे अदु खंदी का है मदोम सत्तब होनबा अदु ऑर्गेनाइजेशन दि होइनिंगे अदुना हौजिक सेंपलाइबा अमिदो हाइबा असम मणिपुरी डेवलपमेंट ऑर्गेनाइजेशन हाइसी डेवलपमेंट ऑर्गेनाइजेशन हाइबा असी याम फजै केंगसु केंग पुथरीसी हौजिक इकोदि जेंगदि सोसाइटी सी करमना अलंग सोसाइटी में उहिंगनी है तारगदी यूथ से यमना मथौ ताई नहारोन से यमना मथौ ताई अदुना नहारोन आइबसी कोई तुंगी जुम्बरियल ओइरकनी हाइबदुगुमना अकोइ चितगी नहारोन से सिंगत पसे तंगाई फदब लगी अदुदि challenges and opportunities एकोइना चैलेंज तो दिस कई कई असे लाभ तो चैलेंजेस लेर गदी अपॉर्चुनिटी है तो लाभनी अदुदा एकोइदो मांग खर को सकले मसी हाने की यंग बताई अहान बदा एकोइदो वर्क कल्चर मांग कोई हाना इपाई पुसिने चौरंबा थबक सुबगे हिने बिदो एकोइदो मांग अनि सुबदे एकोइदो लाइसी मसीगी पुनसिबु टेंसिंगरिबा महै काबनी सागी इपाक तपना तौसिनबा मांजिंग थाना चंचिल लकम कोइ मसिमे को नापम चंगी अदुगा एकोसि बतम सुपदा साना खोदबग मरी लेनबा अदुमा फुरुप अमय होइन होवे मदि कुदमदि कोइनम ओइरान कंगैरोन जेबु मतमदा मुक्ना सनाबा कंपाक सनाबा लबजेन तानाबा सुमयाम मैखुगी इतिहास थाव साको नदुला असिना मरम ओइदुना ngasi फावदा मणिपुरी हाइबे जाति मेटे हाइबे जाति सिना सना खुनदा मांग चत मारे खल्ले मरमदी एकुनी पुवारी नथिगु मतंदा मोरां कंगैरोन गी तन तन को फंगी असिना मरम ओइदुना कोइ जुबी लाफु सिंगो अयाम लेरम बसी येंगदा हाइबम सिंचे को मुथर लिबे सिंगे तप तपना कोइना सना खुनबि लमदा लेलमलिबा थौना अम हरने हेंगलन मथौ ताई अदुगा कोई थबक सुबी हिनबी मांग किवा और प्रेशर जो खटपताई अदुगा निशागी पाटल लब सिंसे कोई वाकन तामिना दुना अफवलम बिदा पोरखन बगी तंगाई फतबल लाई अदुगा पुनवक्से मांग द सेक्शन द पार्टी मरु ओइबदी लाइफ लाइसु हाइबसिसु लाइफ लाइसु निलम दसु कोई सोथबा जाते पुनमुसे कुंबा हाना सकल मतुंगा कोई मसेन सिंग लेर मतुंगा अइकोगी लैबा इना अइकोगी लैबा खुदी मक्सी मांग थारकदबनी अइकोइसी येमो त कल्चर जाम इना खुंबा जाति यमनी कल्चर जामना थाप वांग पुरपमनी है खंगना लेरबनी अदुने अइको खुदी मक कल्चर द ओइरे अदुगा स्पोर्ट खंगदे खुदी मक्सी जोकिमिनसी अदुगा ओइबो ओइना हंदक त सपम मतिबा आसाम मणिपुरी डेवलपमेंट यूथ डेवलपमेंट ऑर्गेनाइजेशन सी मतिंग लेना खुनाई थबक तौबो ngambo ओरेसिन हाइबा वाफम जि थमजरगा हि मतंग सिदा आइगी ओरेसिन ओइजरगे मयाम मना थगसेना ऑर्गेनाइजेशन सिदी नसी देगी औन कोइ जुन तारपदा ऑर्गेनाइजेशन जे हाइबे जामना कोइ ताजरगा फंजे खुलक लेक तुसु मयाम तौरे से मयाम नत्रगसु ऑर्गेनाइजेशन ने तौने देगी माइ माइगी पोस्ट लो लोंना ने मेन ओइनलो पोस्ट लबो तुसु ताने आई प्रेसिडेंट होगे अदु होगे मैम ले मी हमने प्रेसिडेंट दे तब तरे के ले बिजाओगे अदो ऑर्गेनाइजेशन दी दुक जामना हेन थोने लेरगा लास्ट टाइम द करीब त मपुंग फाद मतम सु मांगबा अदु मतंग थबक सु कोइदब अदु न कोइ मतम मांगन बदि काना दे अकोइ जी हुजिकती समना हारबदा कोइ मेदी अकोइ गिदी जामना लाइबक थ्रिबा मतम ने हाने दुमाइना कोइ मेदे मैम पुन्नना माइ माइगी तगोलन तउदना कोई पांगथोक तब जाते ना हाइबा वाही दुगी मतुंगना अहलमन हाइबदी इदम कांगुम खतन हानदि हुजिकती अहलमन वा हाइबद कनाम ती इंद्रि अई इसा सिंगु मपान हाइबु इलेक्टर अंगांगी अचापो लेबो अखोइना चानिंगबद अखोइना लेने पीबद मोइना जादरे मसाना नत्रदि जादरे याम लुगर मतम ने जो हानदि अखोइ कैथेन दिगी थोरपदा नमक चानबा जो इमाई बेन कारी इमा सिंग कैथेन गारो हलबल दुथोंगुगा अचापोट खा लौरक मुड़ी कबो खंगे जा लेरपदो अदु चारिने हुजिक दु जादरेवा हुजिक दे अइना दु चाव ना हाइर मा सुचा चारो
अदो मानो अपाम दुई फिल्म ने तौनरक मतम असिददी अखोइन हुजी यंग लेरिबा सि मयाम पुन खंगी दुंगाई अखोइन सोतर इसे क्या थीन सोतर के हाइबा मतमदा अखोइ करिगुम थव म तवगे दो पांगदोक सिंगम थक्ते सो कोई अखोइ की मी लेते अखोइ कनारा चतुर अखोइ मसे से नहान अखोइ मी ओइ जारबने आई जो मयाम जाय जरे कोई बीजेपी तो सुन कनो तर मन से ऑर्गेनाइजेशन के सिसु मरी लेने हेंग तुंगा मथौ तारकोम तबो के सिसु समनगद ngakतनी ai na hai bani koi mayam noi na tawad pam to biru akhoi na pang ba mating do mata mata na kari mating pang ba ja ba gi hai ba do akhoi sim taw ja ko uchage matam kai thok ja akhoi jo hone se akhoi na hai bi ngasi thaba ma tawadam le ra oi ba ngam der kai ga ne de thak to si chang bai khar matam adagi du ma akhoi thak to si mi le tere kha da ju ko kai kai ra dir kai ja de ba adu da koi puma mang da लाइक हाई को तो लाइक हाई तो लाइक सुगंधे है नम ले बिने आनी बाय में है अदो लाइक सु हाई गदबनी मरम सु मोक गदबनी डिसिप्लिन सु खंग गदबने मेन दी मरम दे डिसिप्लिन से ने कोई आर्मी दे लेंग मतम द सीनियर में ममांग द वा मंगांगन ने नंबर अंक तक सीनियर ममांग क्या लोग रो जो अदो ए कोई खुलग लेक ता हाने दी कोई ना लेक मतम द कोई पी इन द लाइक तम ते होनर को मतम जे कोई खुलग लेक से सौरे ही ने हुजिक कोई सुतबो आई चुप थपा हेरे लवर से मपान चबदे आई हुजिक खुलक से आई चुप थे का नाम खंग है कई नमा लाई रोड कने अब माउन खंगल है तंदी थई अभी तो हुजिक काना कमाई तो नहीं फोंग ला कने लंबी से कोई चल जात रे ठेंगनर का मायो नर करी वाम पाकुम तो ने एक हाई बम द नंग नर न थपर हाइरे गान लोग रो जो अंगांग दुगी पनिशमेंट पी द आई मतम खरा कोई खुंसी का नहीं जाम तोरम में आई जाम कर ट्रैकिंग तोर में अंगांग चिंग मिसा चाबा ज्वार सानबे सिंग आई ताना ताना दर मोइसे करम मोम फाने फाला में लास्ट टाइम दे इथों दा ने माइ की होंगे मैं ममा पाने चई न के आई सा सिदा जू थप्रो आई सा सिदा ज्वार सानब्रा मा बा सिंना अंगन कोऑर्डिनेट तो दे दुरी कमाई अंगांग खदु कोई अंगांग से करिगुम फन के खुला लेक पे मामा मपा दो लेरी गार्जियन थिंग दो मा आई के सपोर्टिंग तो दे मतलब तो कोई कुछ से मुस्लिम ले मोजो नु खंगम जाय को मोजो से मैतो नि फजना तो मसम पथु जा फजे मागा तिना वनि पासी का लोंग बचबदा धमान छेनरी मी खनाम खंगे मतम दु अदु मी तो ना कोई से हाने दे अनंग वरी ग हजार चुरुक की पैकेट तो सेगाय लगा खांग मचेन म लोर सानरम बनी ने खाई खाई गाय न तो नॉर्मल ने बा अदु को पिथो कुछ लेन देन तौरी मी पैसा ने तौनरम ने हुजी मोजो रे बांगांग निपा से लाप साना मदर साचे पार मई नान तान जंबी नसा सवर होय करिगनो छे जे सानली से तो करना हाय दे ए फुरो हाय ना हाय हुजी के मचा सिंग दो वर को मामा पन कोनो तीन तो फुरो हाय हाय से ओय दरवाड़ी नि मसिम दे चले तो हाय मधु मामा पा सुन मचा वर को मतलब उबी रो वर पिउ ना हाय ता देबा नु चखोला द मेन मरु अदु दुगे अमना हुजी आई ना हाजे गदे बिजम नारोन सिंगसी हुजी जिंग वपन मचु निसादी सुन नोय हायरे अदुम वो निसादी सुन तौगिनी मत हे हाय तपसु मम मिजि बलो थदक मम अदु वैदा अखोय मसेन न कर माइना तौना कोई निसा से काय थोक सिगे आइदो माउन खतन ट्रांसफर तो दे खतन फरी ना हाय माउन पदगी पिसन माउन पदगी पिसल दि मान ना दो को जारो अखोय ने तौरिसन पदगी सुबि पिरो मी नु खरनी पीजी ngani ना छिन बदि नातनी सेम बदि वारी अखोय तोरा में माइ दो मा से जादर का ना लगा लतो उस कहीं काय माउन पदवी पीने चल मेन हेडे कोई भी माउन आ पदवी पी मेन पी दो नंग मसी मसी वाक्य नंग तवदा में अदुगर मा मतम न कथो ngam न तरदि ngam अदुग सिउ लोरा अजे जाम सांग संगांग जो दा अजे सिजो न तले अखोय ना हाइदे ऑर्गेनाइजेशन में तौसी हरदी ऑर्गेनाइजेशन मपुंग पानबा आई मैम सैना हना खुरमजरी हाइदे असी सेमिबो ऑर्गेनाइजेशन जे नुंग सांगना पन्ना मैम से अमत तोइना नंग मा खाइनदना ए नंग अदु वरगा नंग हाइबे इन कोई फदब के नमुरा मा ना जे मा तनी वनिंग से वनिंग दे हाइबम दे ए सेक्रीफाइस तो दे करिगने से ए सिवा चो वनिंग है मा ना त लिरो के तो हाइने असी नि नाम न पतो नोय मोयगी केनो दे सलुस लेदरा का हाउ के मोयदी मोय मुरु बिले बनिना
ꯐꯒꯦ ꯐꯧ ꯐꯔꯣꯏ ꯇꯧ ꯑꯍꯟ ꯑꯣꯏꯒꯦ ꯑꯉꯥꯡ ꯑꯣꯏꯒꯦ ꯃꯣꯏꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯌꯦꯕ ꯁꯤ ꯃꯔꯨꯞ ꯑꯉꯥꯡꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯑꯗꯨꯝ ꯈꯨꯂꯥꯛꯄꯅꯤ ꯃꯥꯗꯣ ꯃꯥꯅ ꯍꯥꯏꯒꯗꯤ ꯂꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯅꯤꯇꯤ ꯅꯤꯌꯝꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯀꯩꯁꯨ ꯂꯩꯒꯗꯅꯦꯕ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯖꯜꯂꯕꯅꯤꯅ ꯃꯥꯅ ꯀꯔꯤ ꯍꯩꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯍꯩꯍꯜꯂꯗꯅ ꯑꯍꯦꯟꯕꯝꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯄꯗꯋꯤ ꯄꯤꯔꯤꯕꯗꯨꯅꯕꯨ ꯊꯕꯛ ꯇꯧꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯣ ꯉꯥꯡꯕꯗꯤ ꯅꯝꯕꯔ 1 ꯑꯣꯏꯅꯦꯕ ꯊꯕꯛꯇꯨ ꯁꯨꯔꯣꯏ ꯃꯣꯏꯗꯣ ꯊꯕꯛ ꯁꯨꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯃꯤ ꯑꯗꯨꯅ ꯑꯩ ꯑꯣꯖꯥꯁꯤꯡꯁꯨ ꯃꯌꯥꯝ ꯂꯦꯛꯆꯔ ꯇꯧꯕꯇ ꯉꯥꯏꯔꯦ ꯃꯇꯝ ꯂꯩꯈꯤꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯃꯣꯏꯗꯁꯨ ꯁꯦꯅꯤꯌꯔꯗꯁꯨ ꯑꯩ ꯍꯥꯏꯈꯤꯕꯅꯤ ꯖꯍꯥ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯌꯥ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯒꯤ ꯇꯔꯞꯇꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕ ꯀꯅꯥ ꯎꯅꯅꯤꯡꯕ ꯀꯅꯥ ꯎꯅꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯆꯥꯡꯁꯨꯗꯤ ꯑꯩ ꯃꯌꯥꯝꯗ ꯄꯤꯖꯔꯝꯒꯦ ꯖꯍꯥ ꯃꯇꯝꯗ ꯍꯥꯏꯕꯤꯔꯛꯎ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗꯦ ꯖꯍꯥ ꯃꯇꯝꯗ ꯑꯦꯅꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯁꯄꯣꯔꯠ ꯇꯧꯖꯒꯅꯤ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ